UPSC na Louba exam-sing Imphal the center Oihannaba Rajya Sabhagi MP Iningthau Leisembasana Jaubana Parliament da Pukhatpiduna Ayaba Pibirakhiba Asibu Wakhalon Manaba Apunba Kangleipak Wamana MP Leisembasana Jaubabu Thagatpa Phongdokrakli Ayaba Pibirakhiba asina exam thaningba kaya chathok chasinda khudong chadaba kaya leiramba adu kokpa ngamlagani UPSC na Louba exam-sing da Maitai Mayek na iba yanaba Iningthau na kanna hotnaduna lakpagi mahai fangkhre adubu question dadi Bengali Mayek na iribase Maitai Mayek na ibiyu haina 0 hours ta Iningthau na pukhatkhiba adusu mari leinaba singna thabakta onthokpiyu loinana MP Leisembasana Jaubana classical language ki matangda parliament da pukhatkhiba adubusu mari leinaba singna athubada thabakta onthokpinaba wamana taksilakli Rajya Sabhagi MP Iningthau Leisembasana Jaubana MP oina thauhek purakpadagi Iraipak iramdam asigidamak saletam mayek hapinaba sanamahi lining chatpasing mikok thibada hapinaba mitay maitaybu ST ki thakta pukhatpinaba taksinki loinana atay kaya amasu pukhatuna lakli makha tabadasu hena chawkhat tharangi lamda pukhatpiba oishanu loinana makha tana Iningthau Leisembasana Jaubana MP oiduna miyamgi thaugai puba oishanu haina wamana thadorakpa cherol asina Phongdokrakli